अहानबदा उरोइबा पाउ पिजरी चीफ मिनिस्टर बंगलोदा मियाम लाखबगी वीडियो खरा सोशल मीडिया दा थागलगा मिखगी खुदोंग चाबा लौनबा होनरगलिबा असि मखा चथबिरकनु हाइना मणिपुर गे चीफ मिनिस्टर नोंथोंबम बिरेना फोंदोक्रे कांग्रेस पार्टी की मैनिफेस्टो दा मणिपुर थुगाइरगा तोखाइबा एडमिनिस्ट्रेशन अमा पीबा हाइना याउरिबा असि मिखल की वाफम नाथैरगा कांग्रेस ना पामबिबा असि खंगदोक मिनबा मथौ ताइ हाइना CAF NPD मिनिस्टर एल सुसिंद्रो ना फोंदोरकली मणिपुर मनुंगदा स्टेट विदिन स्टेट थ्योरी चनबा यारोय हाइना कांग्रेस ना हाइबा ngamdriba karigino हाइना BJP मणिपुर प्रदेश की स्पोक्सपर्सन जॉनसन अलांगबम ना हंगलकली स्टेरसिदा तंगदु लैताबा अमुक हंजुल हनबा अमदि थबक फंगदबा नहासिंगी अखनबा थौरांग अमा पाइखटपा हाइबसिना मांग थारगा मिरेप ओइना थोरकपनि हाइना इनर मणिपुर पार्लियामेंटरी कॉन्स्टिट्यूएंसी दा बीजेपी की मिरेप ओइरिबा थौनाउजम बसंत कुमार ना फोंदोक्रे अमदि कांगलोन चुंबा मिखल अमा ओहेनबा होनबदा महैरोइ सिंगना अचौबा थौदांग लौबा मतम ओइरे हाइना मणिपुर यूथ लेग मयोल की प्रेसिडेंट असम प्रिंस ना फोंदोरकली खुरुमजरी टाइम्स ऑफ मणिपुर के मणिपुरी पाउ मिरेंग ताबिरिबा पुमनमकु लक्ष्मी कोंगखामना तराम नौचरी हौजे पाउ संदोक पिसरी चीफ मिनिस्टर बंगलोदा मियाम लाखपगी वीडियो खरा सोशल मीडिया दा थागलगा मिखगी खुदोंग चाबल लौनबा होनरकलिबा असि मखा चथबिरकनु हाइना मणिपुर के चीफ मिनिस्टर नोंथोंबम बिरेना फोंदोक्रे वाफमसी भारतीय जनता पार्टी BJP लिंखतखिबगी निफुमरी सुबा मपोकुमोनगा मरी लेनना नित्यैपा चुथेक्ता लेबा थंबा संगलेंदा पांगथोकिबा थौरमदा मागना फोंदोकिबनी मागना मखा ताना हाई चीफ मिनिस्टर की मनाक्ता मियामना लागलगा उनबा हाइबसी मियाम की राइटनी मियामना चीफ मिनिस्टर उनबा लाकपदा लाना संदोक्तुना पॉलिटिक्स सानरिबा असि अंगकपा फावी चीफ मिनिस्टर बंगलोदा मियामना लाकलिबसी हंदकना अहानबा नते BJP ना लुचिंगबा लेंगाक असिगी अहानबा टर्मदगी मियाम की नुमित पांगथोक्तुना लाकली मसीदा मियोय खरना सोशल मीडिया दा इलेक्शन की मचू संगजिनदुना अरानबा प्रोपेगेंडा कया संदोरकलिबा असि यामना लाइबक थिबनी ममांग चही की मे अगुमदगी थोकिबा इरांग असिना मरम ओइरगा मे जून अमसुंग जुलाई था अगुम असिदी मियाम उनबा लेपखी अदुबो अगस्त थादगी अमुक मखा ताना मियामगा उनदुना अवारपा ताथोक तासिन तौनदुना मियाम की मतेंग पांगदुना लाकली मसीदा पॉलिटिक्स सानदुना बोट खोमनबा होनरबसु उपाय लेरोय हंदक पांगथोकदौरिबा लोकसभा मिखल असिददी BJP अमदी BJP गा चटमिनरिबा पार्टीना इनर अमसुंग आउटर अनिमगता सुंसोय सोयदना माय पाकनी हाइना महाकना फोंदोकी चीफ मिनिस्टर मखा ताना हाई ममांगी लेंगाकना मिखल की बोट फंगनबा एपेसमेंट पॉलिटिक्स तथरंबादुना मरम ओइरगा अखोय ngasi वारिबनी मणिपुर की अमतोइबा सक्तम ngakpa हाइबसी BJP की पांदमनी लमदम असिदा NRC इंप्लीमेंट तौसी हाइरिबसी मणिपुर दा लेरिबा मिपुम खुदिंगमक याइफनबा पाइखलकपा थौसिल थौरांगनी अदुबो लाइबक थिबदी पॉलिटिकल पार्टी खरना हिरमसिदा इशू सागतुना पॉलिटिसाइज तौरपगी ममी चाउना ताई BJP लेंगाकना हौजिक लमदम असिदा NRC चना हंदुना मिटोप मियान चा खंदोकपगी थबक चथबा हौख्रे मतम सांगना येंगसिनबिरमद्रबा किलोमीटर चौहुमगा मरिफुतरा निपान सांगबा म्यांमारगी ngमखै परिंग असिसु वार फुटिंगदा संबल खाबगी थबक पाइखटपा हौख्रे हौजी पालिबा BJP लेंगाक असिदी हाइदोकिबा वा थबक तो ओंथोई प्रजा मियामदा अरानबा प्रोपेगेंडा संदोकलगा चिन अनि लोंबगी पॉलिटिक्स तौबिरकनु लेबाक की थबक तौबदा थमोय सेंगना चुमना थबक तौसी ओइदबा दा युमफम ओइरगा मियामदा लाना लमचिंग खिनबा अरानबा प्रोपेगेंडा तौनरोइसी मणिपुर की हौजिंग ओइरिबा फिबम असिदा पॉलिटिकल पार्टी खरना मिखल की खुदोंग चाबा लौनबगीदमक अरानबा प्रोपेगेंडा कया अमा संदोक्तुना BJP बु लाना उहनबा होनरी असिगुम्बा हंथबा थाकी पॉलिटिक्स असि तौदबना चुमगनि हाइनसु चीफ मिनिस्टर नोंथोंबम बिरेना मखा ताना फोंदोकी आइगी सेंग्रबा चीफ मिनिस्टर के बंगलोसी की मरमदा तातो कारण खरं ngangnaba सोशल मीडिया दा करिद तवे मदु तोबिगलो आइगी
CM की ऑफिस है मणिपुर प्रजा मयाम की ऑफिस ने चीफ मिनिस्टर की बंगलो दा मणिपुर की प्रजा लाख बदम अदुदे क्वेश्चन दौरी बना कोई दुनिया कोई नहीं मरम दे ngasi da lakonate ngarang da lakonate ai miyang di numidana hogo mamang da su tawna thousands da pull da interaction awana tawe election ki matang gatta ki nate sidi MLA su lai mantri su lakani praja mayam su lakani hujik su lising amani paile kari ase khamu ya ur su kana khamu ni mi ma akai ko su tawna te khaming bagi koi bai su ji kari no Ramai ta guna siyang sahib akoy bu hinga dawri bara akoy bu siga dawri bara akoy je sumai ne laire madu bi tana bu gi la bu du madu as saka subject amo na khanna ra ki gnu paga kanu ka ga dawu tum laire akoy na BJP na ngasi ki thauram aduda chief minister nongthombam biran BJP Manipur Pradesh ki president Esarda power minister Thungam Biswajit mahut minister Yumnam Khemchan youth affairs and sports minister Govindas Konthaujam wangkai SC ki MLA Thangjam Arun Kumar lamlai SC ki MLA Khongban Tabam Ibomcha langthabal SC ki MLA Karam Syam Duribam SC ki MLA Asapudin lamsang SC ki MLA S Rajan amadi nungba SC ki MLA Dingang Lungang Mai yauna party ki makok thongba luchingba kaya asu saruyaki Thauramadu ki sarugama oina party ki president A Sardana party ki firal chinkhatpaga loinana party ase lingkhatpiramba Syama Prasad Mukherjee amadi Din Dayal Upadhyay gi mitamda laikatuna ikai khumna pasu utki Congress Party ki manifesto da Manipur thugairaga tokhaiba administration ama piba haina yauriba si Mikhal gi wafam na thairaga Congress na pamliba si khangdong minaba mathau tai haina CAF NPD Minister L Susindro na fongdorakle hiramasiga mari lainana ngasi Khurai Sajor Lekai dalaiba Minister L Susindro gi yumda pangthokpa paugi mifam amada wafam ase fongdokladuna mahangna hai Mamang chehigi me tang ahum dagi thorakiba irang ase Manipur thugaiba pamba amasung kanba pamba ani gi marakta thokpani asigumba matang asida Congress Party na kuki singa lautunaraga narolda Manipur thugaina ba honarakpa si laibak thibani Manipur da thokliba irang ase maitai singna hobani haina AICC gi General Secretary oiramba Bhakta Charan Das na fongdokpa laikre oirakliba mawang matau sing asina Congress Party na hanadagi kuki singi michang da leptuna lakli haibasi ngasi de mayek senglei Handak pangthokadoriba 19 suba Lok Sabha Mikhal asiga mari lainana hongkiba Congress Party gi manifesto da Manipur political amadi administrative settlement puraknaba wafam palli Khongthang asina Manipur asi kuki maitei amadi Naga singi lam khaidoktuna mache tana thugai ge haibani masima Congress Party gi hidden agenda amani haibada aranba wafam oiroi Congress Party na kuki singa lautunaraga Manipur gi demography thugai na ba khonarakli Wafam asi handak pangthokadoriba Mikhal asida Manipur gi oina Congress Party gi star campaigner singda kana yauri haibadu yengbada irai laina khangba ngamgani BJP na luchingba laingak amadi miyamna Manipur kaiba yaroi haina akanma mongda honaringai marak asida Congress Party na Manipur thugaina ba honari matang asida Manipur machet tana thugaiba pamdaba miyamna wakhal muna khanthaduna amato oina chatminabagi tangai fadaba du lakle haina Minister Susindro na makata na fongdoki Congress की चिन्ह सिंह सुम कुकी की फेवर द तौर सेपरेट एडमिनिस्ट्रेशन से पीबरा कनो कांग्रेस न पामिस लान लोशन भाई सेपरेट एडमिनिस्ट्रेशन पीरदी होरेन हेते लान लोरे मणिपुर से मसेत थुगाइरगा कुकी की मसेत अमा नागा की मसेत अमा मैथै की मसेत अमा तौरगा तौबसिदा कांग्रेस न पामिसे मसे हंगनिएबा तालिब डिमांड से सेपरेट एडमिनिस्ट्रेशन मणिपुर थुगाइबसे पामिबसे कांग्रेस न पामिसे पिथोखरगा Santi woisi haibra masmai sum akhoi leibang amoy aduna masugumba akhoina Manipur se kaidana bo honaba Congress sum thugaina bo honaba se masi kwaidai laibak thibani aduna masi tawbida na han fagani aduna masi akhoi seriously akhoi lahoningi Manipur manung da state within state theory chanaba yaroi haina Congress na haiba ngamdriba karigino Congress ki manifesto da yauriba administrative settlement asigi wahan tok miyam da mayek sengna khangallu marai ani longbagi politics to biganu haina BJP Manipur Pradesh ki spokesperson Johnson Elangbam na fongdokre wafam sing asi nityai pa thu thekta leiba thamba sanglen da pangthokiba paugi mifam amada wafam asi phongdokladuna mahangna hai Congress party gi ngarang puthokiba election manifesto adu ayambana national context yumpham oi Manifesto ki chapter 8 any section para 5 da
hauzik lamdam asida thokliba irang asi BJP na thokhanbane lagliba mikhal asida karigomba Congress na maipaktuna center da lengak pairabadi Manipur lengak thugaigani aduga hauzik thokliba irang asigi political amadi administrative settlement ama purakna ba khonagani loinana hauzik sathariba Indo-Naga political dialogue asi 2012-13 da yanakhiba preliminary agreement yumpham oiraga loishinna ba khonagani haina mayek sengna palli Indian constitution gi makhada leiriba lengak amabu thugaigani hairiba wafam asi yamna unconstitutional oiba amani maram aduna Congress party hairiba party asi miyam gi thajaba hanjin manghalaba areng putharaba mare ani longba thajaningai oidraba party amani asigumba party asina makoi gi manifesto da Manipur gi manungda administrative settlement ama purakna ba khonagani hairiba si kari karamba aronba agenda leibano haibasi miyamna khangjinba phagani hainasu mahangna phongdokhi Johnson Elangbam na makhatana hai Congress party ki manifesto da yauriba administrative settlement asigi definition karino administrative settlement ama haibasi jurisdiction yaudana semba yagadaba nate matang asida hangba yaba wahangdi Manipur manung da hauzik phurup amana separate administration taliba sida Congress party na saugatli haining libra natragana kari karamba aronba agenda leibano haibasini Prazamiyam da apangba siraga panghai haijinbagi politics na lamsang chenba ngamloi haibasi Congress party na khangjinba chungani Congress party ki manifesto da NRC ki matang da wafam ama fawba panba thengnade Manipur gi miyam na pamliba NRC ase Congress party ki leader Rahul Gandhi na yade masigi mayek laraba khudam haibabu Congress party na paliba Telangana da NPR chana roi haina fawba lauthokiba laikrabani aduna Congress ki oinadi central leader na wa ama ngangba madugi hek thangnaba mikupta state Congress na amok yamna contradictory oiba wafam phongdokpa asini haina so mahana makha tana phongdokhi Manipur manungda ngasi fawbuda huji fawbuda election run up sidai huji fawbuda me ahumdagina huji fawbuda Congress na simadi mapung phana phajana Manipur miyam gi tawgre haiba wafam amma ani dani thambiyo aduga vote khombiyo vote khomba matamda BJP gi aduni negative propaganda natraga mingonda adugi negative aggression do tawrakanda vote khomaga leire laibak thibane na khalle Congress ki su tauge na khanba thabak ama ani dadi Manipur ki context ta natra taugre khanba khara BJP ki so khoi hujik manifesto phongdra su akhoi na taugiba miyam na yes no khudak ta khangba ngamba akhoi point taret jawba akhoi gi slogan jawba akhoi poster release taw garabni miyam na duda hekta maduda dum khanaba hobiro miyam na khanabiro yengbiro Starasida tangdu leitaba amuk hanjulhanba lanjena duna lairiba sing masamasa gi yumda hanjulhanba amade thabak phangdaba nahas singya khanaba thorang ama paikhatpa haiba asina mang tharaga mikhala sida mirep oina thorakpani haina Inner Manipur Parliamentary Constituency da BJP gi mirep oiriba thaunauzam basant kumar na phongdokre wafama singa si thamba khong sabal laikai da leiba Ketrigau AC gi hanage MLA na hakpam Indrajit ki yumda pangtokpa BJP gi nifu mari suba mapo kumon gi thoramda mahang na phongdokibane BJP Ketrigau AC na sinduna pangthokiba thoramadu da TS basant kumar na hai ngasi dagi chahi tara gi mamangda India si chawkho thaurangi maikaida malem gi thakta karamba phibam da leirambage haibasi miyam na hena khangdarba wafamni Prime Minister Narendra Modi na India ki Prime Minister oirakpadagi ngasidi India si malem gi miyam na masak khangbaga loinana chawkhalam jalda saru yaba ngamle Narendra Modi na luchingba BJP gi lengak asina Manipur amadi North East ki state singidamak khanduna thabak ya paikhatkre state asida ILP chana halakpa NRC chana hannaba khonarakpa FMR lotokpa amadi border fencing tawrakpa kaya asina BJP lengak na yelhomi aikoibu yamna lumna khali haiba mayek sengna takli state lengak na su state assembly da su makhatana chana danaba NRC atubada implement tawnaba warep kaya lokiba aduna state asida tapna tangdulaita ba hanjilakpagi maram amo oiri Chief Minister Nongthomba Biren gi liching makhada forest ki lam kannaba waron drugs ki khongjang sangsilakpa asigi mayokta leibasingna aikoi masal gi marakta nungsinadana ba sinbani haibasi khangnaraba wafamni thokliba wathoga singa sidi India government na waroisin purangna ba thabak kaya paikhatli amaromda lakadawriba mikhala sida Congress party na oidaba wafam kaya miyamda sandokli sit chamanga gi mathakta leiba parliament asida Congress na sit kaya da mirep thadokli haibasi miyamna hena khanglaba wafamni Leibak asida Congress ki pibam yamna soksila haibasi handaki mikhala sida makoina thadokliba mirep masing asina mayek sengna takli lakadawriba mikhala sida yamna mahakpu sogatpiu haina mahangna makha taki अखोना लौटचबा स्टेप्स है ILP नंबर 1
kanana BJP na kanana Narendra Modi Amit Shah ji na pirpa war footing da tawdi adre hadna khalaga kilometer tara lore tawju tawgani FMR free movement regime manung naina se masi akoi ki thameri state Mizoram Nagaland na yadi tawbi gunu akoi dimi border sonda su lei tangna dabi yade mari mata lei hai no center na kari hai Manipur na hari se chumi kanana hai Narendra Modi na kanana hai Amit Shah na hai Manipur na hari se chumi FMR lo thuk dabi yade maramdi India ki security ka sumari lai nai aduga loina na Manipur de Iran thoi se mappa andagi left na sanjal lai ba illegal immigrants na maramaraga thokpani hai bise honorable home minister na akoi parliament ta thamgrabne ba record to lai rabane aduna central na karmai gi Manipur se mayam na de hairi prime minister lakdega adagi adu tawdega asol na ta thiba no tawbi to so koi ningsang se ba Thawramaduga Mari Lainana Ketrigao ACG Hanagi MLA Nahakpam Indrajit Nahai Kumjali Singamaga Chamapan Marifugi Asigi Numet April Tarukta Linkat Kiba Party Asigi Ngasidi Chahi Nifumari Mapung Fabaga Loinana Malem Namasa Kanglaba Kwaidagi Chauba Political Party Ama Oire Narendra Modi na Prime Minister Oirakpadagi India Sing Asidi Khongzil Yang na Chaliba Chaukalaba Laibak Ama Oire Stara Sida Su Nongtombam Birana Chief Minister Oirakpadagi Chaukat Maikaida Ahongba Kaya Lakpa Ngamkre BJP Lengakna Stara Sigi Miyamgi Punsi Ngak Senaba Yelhomi Kannaba ILP Chana Halakpa NRC Chana Hanaba Honarakpa FMR Lawthokpa Amadi Border Fencing Tawrakpa Simak Prime Minister na Manipur bu Kayam Khange Haibadu Mayek Sengna Takle Hainasu Mahakna Makha Taki Ngasi abagi leiba khunna pasing honorable chief minister na tawriba mayam ta banbe ya thakasu honorable chief minister lem da targati Manipur si komai ram gati che mayam khna biyo mayam na ma phatre ma atu tawre ada tawre aiba akhoi da khang khare je miyam ni da bakati uchi le honorable chief minister je thawai ba thak bu ngamba mai tongan ma peliber mai tongan ma matina mai tongan ma bakhlor mane je adu de ne khoi na manu chi je Jadi itu kita tu kita kan bawa, masih malah yang mati ini, maka itu tu sahur ini yang kami tu mai. Tahu guna apa tahu kita tahu begini mas sahur itu. Forest itu lagi apa, tak kaya ini hari ini sahur itu, walau kita tahu begini sahur itu, kopi plant thap itu, thambi apa hari ini, orang bersih bisa sahur itu. Aduh sahur itu mungkin shanti lah rezeki itu ada, hari ini tu lagi ada shanti. Orang bersih bisa tu tu nanti orang bersih bisa tu, nampak apa masih tu lebih tu berada di, hari ini tu shanti lagi ni. Aduh memang shanti lagi apa pamra. Isagi jati pan kan pamra Manipuri kan tapi imari kan pamra mayam hai biro Ngasigi Thawramaduda BJP Haudoklamba Luchingba Singhi Mafamda Laikatuna Ikai Khumnaba Utbaga Loinana Mirep Oiriba TS Basanta Kumarna Party ki Firal Chinkatuna Thawramadu Haudoki Thawramadugi Manung Channa Me Ahumdagi Haurakiba Irang Asida Laikhidraba Singhi Mafamda Ikai Khumnaba Utba Amadi Awa Anan Nanghauraba Imung Manung Singhi Awabada Sarugyaba Oina Minute Ama Tumina Leptuna Awabasu Pongdoki Thawramaduda BJP Manipur Pradesh ki Vice President and Nimbus BJP Ketrigao ki Member Singh Patrick Gonmai Olen Loken Amadi Mukta Raskumari na Chingbasu Sarugyaki Kanglon Chumba Mikhal Ama Ohenaba Honabada Mahiroi Singna Choba Thodang Loba Matam Oire Haina Manipur Youth League Mayol gi President Assem Prince na Fongtorakli Wafamasi Mayol na Mars Kumari Tagi Chatharakli ba Aikoi gi Anoba Langon gi Board Haina Mingtuan ba Mass Awareness Amadi Mass Poster Campaign gi Sarugama Oina Ngasi Kwakaitel Bazaar da Pangthokpa Campaign Amada Mahak na Fongdokibani Campaign aduda Mari Lainana Mayol gi President Assem Prince na hai Chathariba Campaign asi Khunai asida Mating Laiba Lengaklon ama Puraknabagi Wakhalonda Pangthokpani Mating Laiba Lengaklon ama Lingba haibasida Mikhal haibasi yamna maru oi Afaba Lengaklon ama Purakpada Kanglon Chumba Mikhal ama mathau tai Ngasi Khunai asige tongan behiram singda Sotharakpagi mami ama chauna tariba asi Aikhoida singnarakliba singna Khunai asi laksilakle haibagi kudamni singnarakliba sing asi thengnanabagi ihan hanba khongthang oina campaign asi pangthokpani Handaki 19 suba Lok Sabha Mikhal asidagi hauduna Kanglon Chumba Mikhal ama ohenaba pumnamakna honaba mathau tai Lagliba Mikhal asidagi nattaba pambai pumnamak thadominasi Khunai amada nahas singi achoba thodang lei Khunai amagi Yanglen saru asi nahas singna oiribani Khunai asigi nahas sing amadi mahiroi singna Mikhalda achumba midyang thamduna Kanglon Chumba Mikhal ama ohenaba honaba mathau tai
mating laiba lingaklon ama puraknaba nahasingna achouba thodang lofam thoi mamangi mikhalsingda chanaramliba aranba pambai sing chumthongnaba nahasingna honaba mathau tai awonba ahongba yaifaba kunai ama oihanaba pumnamangna amata oina honaminasi haina mahana makha taki Lagliba Mikhal City Horakan Matunga, Mikhal Sing the Su, Ako Hana Sataramba, Lutung, the Paktun Leba, Adumlaba, Saksa Haijanabagi, culture, then Adudagi, Eko Bota, Peshan, Niba, Madi Lobagi, Sanabi, Sana Unabigi, Sanabi, Asumlaba, Tahoidaba, Kayama, Masi Eko, Lagliba election is the Eko Puna Tadominasi, Loinana, Nafu Sapuda, Kutsukula Shinarkanda, Miamgi voting rights Punamalakanda, Nafu Sapuda, Bot Kana Bohanabagi, Sanabi, Asumo Kayama, Masi. Tahoiba yam mathong sa da thabak sing cha masi tawroisi na singe choba thodang lei makoi se khunai du gi yumbi ni hainari bani aduga leiriba khunai sigi mairoi sing amadi na singna hairiba mikhal election amadi vote haibasida akoi mieng chomni yeng kanda masida puning chang mon thok tai khunai amagi yanglen sari oraptori ba dum laba lengak lona sa masi mating leba langa lona ma brokna bohna bada naha akoi thodang amna chawi hana chanaram liba adum ba fataba kanglon sa sumthokna bohna bada naha akoi na Honaminum Changi Amadi Kunais the Ladiba Nasinga, Wakal Tarakanda, a quite chap chaba, a quigi, a foba, Langaklo number Tamno Honabada, quite Puno Honaminasi Amadi, Tokaiba, University da College Tamima Herishing the Su, a quigi Kunai, come ting no warabani, Aduna, a quite Puna Honaminakanda, Mayol Gapuna Kongjang Kama Sansaminasi, Karamba Kongjang, a quite Kunai, a foba, Mating Leba, a Chumba Kunai, Moinabidam, a quite Puna Sansaminas, have the appeal to Ngasigi campaign aduda mayol gi thomi singna kwa kaithel ima kaithel da platform phamlibi ima amade lambi da lagba myoi singda kanglon chumna mikhal pangthokna ba mayol gi chepau singyan thoki loinana street corner meeting amaso pangthoki Taranipan Suba Lok Sabha Mikhal ga mari lainana Union Home Minister Amit Shah Manipur da laglaba yai haina thajaba yaba pawgi likuna mana hairi Hirambasiga mari lainana the printer piba report amagi matung ina pangthokadawriba Mikhal asiga mari lainana Union Home Minister Amit Shah Manipur da laglaba yai hairi report adugi matung ina Amit Shah gi Manipur gi khongcharasi hauji fawbagi oina karamba matamda oigani haiba chapchana laikhai tadri adum oinamak Amit Shah Manipur da athuba matamda lakani Khongchat asige thaurang haujik kana paikhali hairi amaromda Manipur ge Chief Minister Nongthombam Birangi official residence ta irai numita pangthokpa Kakching district ki miyam ga unaba amada Chief Minister Nongthombam Birana Union Home Minister Amit Shah Manipur da lakpa yai haina miyam da phongdoki hairi adumagbu Chief Minister na Amit Shah gi khongchat aduge chapchaba warolde phongdoki de haina pawsina makatari Pawgi marak thana atema break ama losari Tumba yadaba wakal pukning nungaitaba khwang naba amadi tang chikpagi laina khudingmak Manipur da ahan boina hangdok chariba Arogya Ayurveda Clinic Imphal Panchakarma Treatment Center na laying jari masida sunatana beauty therapy meditation yoga detoxification weight reduction therapy gi khudong chabasu pijari amadi layong kaya amasu laying jari treatment center asigi membership oiba khudingmakta akhanaba package su pijari ngasi maglengsin birau Arogya Ayurveda Clinic Imphal Nagamapal Rims Road near Khadims contact number 8787745150 Saruk Yabiyo Yeningko Saidam Sang Takhel Imphalis na Sinduna Kunung Isay Pena Amadi Khongjom Parbagi Matangda Numit Tarani gi oibo workshop ama Laklibe April kun manga dagi May manga fauba Kurai Sajole Kai Dalaiba Kurai Kala Vidya Bhavanda Pangthok Lagani Workshop asida Saknai Rabo Oja Singh Oja Gose Maitei Oja Sundari Devi Amadi Oja Surjit Maitei na takpigani Chahi Taragi Mathakta Laiba Folk Isaibu Pamjaba Singna Makhada Pijariba Mafam Singh asidagi form lobi biyagani Mafam Singh adudi Imoinu Pharmacy Rims Road Ya School Kwa Masi Pan Dukan Hairangoi Thong Job Center Thaubal Ningombam LUXMI Bazar ni Ako Pomorol Gidamak Aikogi contact number 8837403709 natraga 7005013695 natraga 7005069878 ta call tawiduna Kudong Chaba si Lobiyo Break matung miyam butaram okchari makataba pau pisari
Security Force na ngasi ayu maibam lokpa ching mamang lekai da combing operation sathabada nongmai yauna bom amadi atay khusukuloi kamarum phagat pangam khrahairi Police tagi fangba pa oman hai Nambol Police Station ki manung chana leiba maibam lokpa ching mamang lekai ki area da lona yada ba khusukulai khara lotuna thamle haibagi akak na pa ama fangki Paudu hek phangbaga Bisnupur District ki SP Ravi Kumar amadi Additional SP Operation L Amarjit ki mideng makada ngasi ayuk thibogumbagi thabak chathaki combing operation adu Deputy SP Commando P Sanjoy na luchingba Bisnupur District Police Commando Kuntraum Suba Sam Rifles CRPF ki A32 Battalion amadi Nambol Police Station ki combined team na mafam adu koisin duna thamlaba matung operation adu sathaki maduda stand gun carbine ama magazine ani 9mm pistol ama modified tawraba 303 rifle ama high explosive 36 hand grenade mapan smoke bomb akum 51mm ki mortar cell manga 2-inch mortar cell ama detonator ama walkie-talkie set mari mobile phone ani smoke cell ani 7.62 mm ammunition nipan 5.56 inch rifle ki ammunition ani AK rifles ki ammunition ani tube launcher ama bulletproof helmet ama jungle boot ahum bulletproof vest ahum rucksack bag ama amadi sleeping bag ama fangbang ngam ki haina pawsina makal tarakli Manipur gi miyam ga puna chatmina duna Manipur kanba amadi irang asigi waroshin purakpang ngamba oizagi haina 19 suba Lok Sabha Mikalda RPI Tawale gi mirep oiriba Mayasor Thaunauzamna Khwairamban Ima Kaithal gi Lairembida Thaunikre Khwairamban Ima Kaithal gi Kaithal Lairembi Thaunibaga mari lainana chatkiba khongcharaduda Kaithal phambi Ima singna Mayasor Thaunauzamda lengyan huktuna yaifa thauzat piki khongcharaduda Mayasor Thaunauzamna Kaithal gi Ima singda hai Manipur da hauji thokliba irang asigi waroi sin sungsoi soidana purakani magokta gi hauraga soirakliba pumnamak samdokpada miyamna sogatpa mathau tai miyam gi minungsi amasung thaujaltana lamdam asigi thabak tawba ngamgadawribani BJP amasung Congress na chingba party singe chaba magun miyamna khangba loirabani irang asigi waroi sin purakpa ngamloidaba oirabadi Manipur da mikhal tawdrabasu yai adubu pangthokadawriba mikhal asigi kudongchaba punalominasi irang asigi waroi sin purakpa ngamnaba thaujal pinabiu haiba wafam sing Mayaso Thaunauzamna Ima Singi mafam da phongdoki UPS hina lauba Civil Services ki prelims exam 2024 da saru yagadaba Manipur gi candidate singna exam gi center Imphal oina khankibadu atopa center ama khanba yabagi kudongchaba commission asina pikre Wafam asi High Court of Delhi na mamang tha Mars ki tang kunipan da thokiba order amagi makha tarapo oina amok thorakhibani hiram asigi matang da national gi pauche ama oiriba Hindustan Times da fonglakpa paw amana hai UPS sina thokpa official notice amada Civil Services ki prelims exam 2024 da saru yagadaba Manipur gi candidate singna makoi gi exam center da Imphal haina khankiba do commission na piriba atopa exam center marifudagi khanba yaragani madugi damak lakliba tang 9 dagi tha asigi tang 18 fauba UPSC gi official website da changlaga check tawba yagani natragana hairiba matam asigi manungda ayuki pung 10 dagi numidang wairam gi pung 5 faubagi manungda toll free helpline number 1800118711 da call tawrakpa yagani masida sunatana center hongdok hongzen tawbagi matangda commission gi email address ta mail oina tharaklabasu madu khanagani hairiba exam asigi damba candidate singna makoi gi center asi Imphal oina aduma khalabadi makoina register tawkiba mobile number natraga email address singda commission na message tharakani Masiga cham manaba mongda candidate singna exam center asi Imphal nataba atopa mafam ama khalabadi madu confirm oire haibagi message candidate singda thagani haina pausina maka tarakli Lining thauning singi maru oiba thauram ama oiriba lamta thangza aroiba numit ki laithau thauram lai oiba panthogi masaikol nongpok chingu thong paitei laikon thalo sipi lok seloi langmai ching Imphal nongpok da pangthokre Lai oiba pantho buningza ba myoi kyana saru yaduna pangthokiba thoram aduga mari lainana lai oiba panthona hai Lining thoningza ba salai taret ki mapari mamom loisingna lamta thangzagi laigi oiba thoram singase tangai fadana pangthokpa mathau tai kumsi chahigi oinadi lamta thangzagi laigi thoram pangbu loire laithau asi pangthokpagi maru oiba maramdi lamdam asigi mipum khudingmak ana ayek yaudana chahong ahongnaba chaba thakba watanaba leibak maratabna ingna panaba amadi mahai masingi lamda mai pangnabani
ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯒꯤꯗꯤ ꯃꯩꯇꯩ ꯂꯥꯏꯅꯤꯡ ꯆꯠꯄꯁꯤꯡꯒꯤ ꯆꯩꯁꯤꯡ ꯆꯩꯊꯥꯕ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄꯒꯤ ꯊꯧꯅꯤ ꯊꯧꯔꯝ ꯑꯃꯨꯛ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯅꯁꯨ ꯂꯥꯏ ꯑꯣꯏꯕ ꯄꯟꯊꯧꯅ ꯐꯣꯡꯗꯣꯛꯈꯤ ꯂꯥꯏꯅꯤꯡ ꯊꯧꯒꯤ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯍꯤꯡꯉꯕ ꯃꯇꯝꯁꯤꯗ ꯑꯍꯤꯡꯕ ꯑꯃ ꯑꯣꯏꯔꯤꯕ ꯇꯥꯏꯕꯪ ꯀꯧꯕ ꯑꯩꯈꯣꯏ ꯑꯁꯤꯅ ꯑꯩꯒꯤ ꯂꯥꯏꯅꯤꯡ ꯑꯩꯒꯤ ꯐꯨꯔꯨꯞ ꯍꯥꯏꯕ ꯆꯍꯤ ꯑꯃꯒꯤ ꯂꯥꯏꯊꯧ ꯄꯥꯡꯊꯣꯛꯄ ꯍꯥꯏꯕꯁꯤꯗꯤ ꯇꯉꯥꯏ ꯐꯗꯅ ꯇꯧꯗꯕ ꯌꯥꯗꯕꯅꯤ ꯄꯥꯡꯊꯣꯛꯏꯕꯁꯤ ꯀꯩꯒꯤ ꯄꯥꯡꯊꯣꯛꯏꯅꯣ ꯃꯤ ꯁꯤꯗꯅꯕꯅꯤ ꯄꯥꯡꯊꯣꯛꯏꯁꯤ ꯀꯔꯤꯒꯤ ꯄꯥꯡꯊꯣꯛꯏꯅꯣ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯅꯕꯅꯤ ꯄꯥꯡꯊꯣꯔꯛꯏꯕꯁꯤ ꯀꯔꯤꯒꯤꯅꯣ ꯅꯨꯡꯁꯤ ꯆꯥꯟꯅꯅꯕꯅꯤ ꯄꯥꯡꯊꯣꯔꯛꯏꯕ ꯃꯔꯝꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯐꯝꯗꯣꯜ ꯐꯝꯅꯥꯏꯕ ꯑꯣꯏꯔꯛꯄꯗ ꯃꯤꯔꯦꯜ ꯑꯆꯪꯕ ꯃꯍꯥꯝ ꯇꯥꯗꯕ ꯂꯥꯏꯅꯤꯡ ꯊꯧꯒꯤ ꯃꯆꯥ ꯄꯨꯝꯅꯃꯛꯄꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅꯕꯒꯤꯗꯃꯛ ꯄꯥꯡꯊꯣꯛꯄ ꯊꯧꯁꯤꯟꯅꯤ ꯑꯗꯨꯅ ꯃꯄꯥꯔꯤ ꯃꯃꯣꯝ ꯑꯩꯈꯣꯏ ꯑꯩꯒꯤ ꯏꯅꯥꯠ ꯂꯥꯏꯅꯤꯡꯒꯤ ꯂꯥꯏꯊꯧ ꯆꯍꯤꯒꯤ ꯊꯧꯔꯝ ꯊꯧꯒꯥꯏꯁꯤꯗꯤ ꯁꯂꯥꯏ ꯇꯔꯦꯠꯀꯤ ꯃꯄꯥꯔꯤ ꯃꯃꯣꯝꯂꯣꯏ ꯂꯥꯏꯅꯤꯡ ꯊꯧꯅꯤꯡꯕ ꯑꯩꯈꯣꯏꯗꯤ ꯀꯥꯎꯐꯗꯦ ꯄꯥꯡꯊꯣꯛꯄꯁꯦ ꯃꯊꯧ ꯇꯥꯏ Indo Myanmar border fencing khabagi mayokta India Bangladesh amade Myanmar da khundariba Chinku ke Mizo Jomi tribe ki apunba body amana lagliba me tara tarukta Mizoram da rally ama pangthoknaba thorang thokre hairi rally asi India lengana India amade Myanmar ge ngamkhaida sambal khanaba amade free movement regime muthanaba laukiba warep adu yaningdaba phongdokpo oina pangthokadabani hairi barak asida Aizol da headquarter oiba Jo Reunification Organization Zorona Jo Furup Singh Amato Oiba Administrative Unit Amagi Makhada Thamnaba Honaduna Kilometer Lising Amaga Chatrukanifu Humdoi Sangba Indo Myanmar border fencing Maruoina Mizoram da Lairiba Indo Myanmar gi kilometer chamanga gatara sangba border asida fencing khabagi mayokta mifam ama pangthoktuna wafam kaya khanakre hairi Organization asina thadorokpa charola manahai India lengangna FMR muthanaba laukiba warep asi yabangamloi asigumba phibam asigi mayokta organization asina mifam ama phamduna lakliba me tara tarukta Myanmar border da lairiba Eastern Mizoram ge Champhai district ki manung chanba Jokhautar da peace rally ama pangthoknaba lemnare rally asida Mizoram amadi Myanmar da khundariba Mizo amadi Jo Furup ki miyoi singna saru yabiu haina charola sena makha tari Panba yabadi India lengangna India amadi Myanmar gi ngamkhaida sambal khanaba amadi free movement regime muthanaba laukiba warep adu yaningdaba phongdoktuna chahi asigi January da Jorona Union Home Minister Amit Shah gi Fiji mai thaduna kongjang changsinba laikrabani Langsai Thaunagi convener KSIS Rajiv Yauna miyoi ahum ngarang Kakching Police ki personal singna fakibadu ngase Thaubalgi CJM Courta puthoklaba matung security bonda thadokre bakoi ahum police na fakibaduga mari leinana changsilakiba total shutdown gi khongjang handokre Manipur da thokliba lana sigi warosin puraktringaida mikhal pangthok piganu haiba paujel puduna ngarang langsai thaunana sinduna Thaubal amasung Kakching district ki tongan ba mafam singda chatkiba bike rally amaga mari leinana bakoi ahum Kakching police na fakibane madugi matung tarakpada ngasi nungtil video conferencing gi kuthangda bakoi ahum CJM Thaubal gi courta putokhi courtna hearing chatharaba matung bakoi ahum lupa lakh Akpigani Lupali Singh Kun gi security bonda thadokibani hairi panba yabadi langsai thaunagi convener yauna miyoi ahum ngarang Kakching police na fazin kibagi thawong ado yaningdaba phongdoktuna amadi bakoi ahum condition amada yaudana thadorakadabani haiba demanda ngasi ayuktagi Kakching gi miyamna total shutdown gi khongjang changsinki loinana khoisau naraba miyamna Kakching police station da Thomjin Kibani langsai thaunana silaga ngarang Thawal amasung Kakching district da chatkiba rally ado housing Manipur da thogliba lana sigi warosin puraktrigai mamangda mikhal pangthokpiganu haiba paujel pubani rally aduga mari leinana ngarang ase langsai thaunagi convener bu Kakching police na wari sanasi haina kauraga fazin kibani bike rally adu election ge code of conduct thugai haibagi maralda ECI ge instruction makada Kakching police na makoi singadu fazin kibani hairi Paugi marak thana atenba break amaga mok lauzari Shri Thaunauzam Basanta Kumar Singh Nambol Kendra Utlaudagi Hana Deputy CM Oiramba Padma Shri Awardee DH Chaubagi Machani Pani Manipur Police Department IPS oina integrity laina thaupuram laba matung kumza lising aniga taraga tarukta chahi nipanu watlingaida voluntarily retirement lauduna BJP da yauduna
politics ki lamda khong thangsilakhi. BJP gi achangba member ama oirambata natana term anirak vice president oiramki. English Singaniga Kungani Thoigi, Assembly Mikhalda, Nambol Assembly Constituency da BJP candidate Oina Mai Paklaktuna, Cabinet Minister of Education, Law and Legislative Affairs ki from Puriba, Shri Thaunauzam Basanta Kumar Singh, Lakliba April ki tang Tarakamapan da Pangthok Kadoriba, Lok Sabha Mikhalda, Inner Manipur Parliamentary Constituency da BJP ki Mirep Oina, election Thengna Zakadauri. Mahakna Education Minister ama oina Department asibu chaukhatnaba honabata natana Government School dagi topper puthokpa ngamle amadi Kanglup ki irang asida maraibak thiraba mahiroi lising taraga manga hena lemna ming sankhiba pumnamak ningsing biduna aikhoi gi Manipur gi saktam kananabagi damak political background leiraba amasung administration khanglaba mirep asibu parliament ta miyam gi pakholoi oihan biduna Tangdu Leitaba, Santi Leba Madi Chaukatpa Iramdam Manipur Ama, Oiraknaba, Hotnaminarasi. Kaubiraganu, Shri Thaunauzam Basanta Kumar Singhi, serial number 2, Thambal Yekpa Marka. Break matung miyamu taram nok chari makhataba pau pisari. Kumjali singamaga chani pan marifutara mathoigi April tang tarukta thokiba Anglo Manipur Parki Thawbal athokpam gi lanfamda mama leiba ki ningtamba ngangnaba khonabada British ki makhuta laikhidraba athoba sanakya yaskulakpa amasung macha ibungo sengoi sana amade lanfam aduda laikhidraba athoba singi mafamda ngasi miyamna haitha leithaduna ikai khumnaba utkre. Justice Committee on Anglo Manipur War 1891 Mother and Freedom Fighters Kangleipang Manipur amasung Ningthem Ja Ningsing Lob Anina Silaga Thawbal athopamda leiba DLC YC gi Community Hall da pangthokpa thoramaduda Khangabok SC gi hanigi MLA O Landoni Justice Committee gi Chairman Ais Ibotombi Khuman amadi Ningthem Ja Ningsing Lob ki Advisor RK Joysandrana Thoram gi athoiba mithung singoina saryakhi Thawramaduda laikhidraba athoba singi khubam amadi photo da haikal laikat tamduna ikai khumnaba udlaba matung arong turel da suchatuna athoba singi mafam da laikatki Thawramgi athoiba mithung oina saru yakibe hanagi MLA O Landoni na hai Anglo Manipur War gi sarugama oina Thawbal athopam da sokna kiba lanfam aduda laikhidraba athoba sanakya yaskulakpa amasung machai bungo sengoi sanagi ningsing thawramase hena pak chawba mong da pangthoknaba amasung makhoi gi khubam sabada angamba mateng pangani haina mahakna phongdokhi Thawramaduga mari lainana thabaktagi potharaba Professor N Joy Kumarna Thawbal athopam gi lanfamda sanakya yaskulakpa amasung machai bungo sengoi sana haiba hiramda resource person oina wangangki loinana Justice Committee gi Chairman Ais Ibotombi Khumana Thoramase kari maram gi damak pangthok libano haiba nunggi oiba wafam kaya marik chumna miyamda thamki Lamdamasigi YouTuber Johnny Sarungbam atopame Nanau Chahi Kuntrataret Apokpa Sarungbam Chauba Ngarang Numidang Wairam Imphal West District Police na Polo Ground Maningdagi Laukhatkre hairi Police dagi fangba paumagi matungina mahak phaduna detain tawriba si mahakna CM Banglo mamangda punba nupi sing karem naduna lupa chamanga da hanubi yonjari haibana chingba leibak macha tadaba wahi wata sizinaduna nupi sing adu lana uhanba yabmongda social media da thagalupagini hairi Mahang ngasi korta puthok laba matung numit humni police custody da remand laukre haina pawsina makatari Tha taramathoi helaba irang asigi jaitheng phanglaba sugnu asigi tongan ba isu singi matangda lamdam asigi chief minister ga unaruba Asia asigi maira paibi singbo selna leiba yaba oina uhankiba lamdam asigi YouTuber Johnny Sarangthem ki mathakda lengangna akanba action lokhatpiu haina Khetrimayum Indubala Kobi maira paibi amana phongtorakli hiram asiga mari lainana ngasi kakching kunau da pangthokpa pawmi singa unaba amada Khetrimayum Landoni ko Indubala Kobi maira paibi amana hai irang namaram oiduna awa pa kaya mayong nariba Asia asigi miyambo chief minister na kauduna tongan ba isu kaya gi matang da wari sanaki
Masigi mathakta starasida ngasi thokliba irang asi matau karamna thoki haujina kari phibam da lairi amadi tungda kari oirakpa yabage haibagi matangda chief minister ga yamna kumna khanaki bifam adu yaururaga thoklakpa maira paibi imaibel singbu youtuber Johnny Sarungbamna photo amadi video khara namsilaga yamna ijat yaudaba selna leiba yaba oina uhanba asi yaningde masigi mathakta Mahagna Maira Paibi Singbu lupa chamanga da yon ge haina irakpa sina mahag asi mi lalonba myoira haibagi akiba leide achumba wari wakong khangdana mama aibi nupi singbu miyamna lana uhanba amadi mamal leitana khalliba myoy asigi mathakta lengangna chamchaba action lawgadabani haina su mahana makha taki Babu parada ai khoi bu AR gi kem da chat pa nupi sing na oi ki u eno u ki ba aduga maduda comment piri ba youtuber do na thagalak pada nattaba comment piri ba aduga madu sing du da ai khoi bu lupa changa din thoe Manipur da khoi nupi khara lebam nei tre lupa changa din thoke gaina adugum laba angang ado mapunji super jenda thamagi murder act 302 act pa laganda ai khoi gi nupi sing da kariem ka thaina ba mama sing bu kuki sing na bhagada mama da kariem ka thaina rak pada Aikoigi isa lan nga iba singna makuta kulay pa ita na ako'y mama singi matsan singi damakta si jalage ila iba kita damakta hina songtok nga si singkong singa da lan nga iba aduga magumba youtuber amana social media da aiko'y bu adugi na hantaba mong da yon giba nga to adugi matang da aiko'y nga sige press media si tawjabani tawjeri ba se aiko'y na karigumba hiram mamata da any ran digi filda kanagumba mataga mari leina de maram de aiko'y gi penda buduni pungdo ise Pauna Bazar ge Sadar Bazar Jame Masjid ki Managing Committee na sinduna iftar meet ki thoram ama ngase masjid asida pangthokre thoram adu da saru yakiba lamdam asigi print amadi electronic media gi mihut sing amadi civil society organization gi luchingba singna lamdam asigi tangdu laita ba hanjulang na ba amadi lamdam asida nungayai phaba purang na ba puna thoni minaki Irang asi loshina ba khona bada achoba thodang loriba print amasung electronic media amadi CSO gi mihut singda achamba khudol tamduna ikai khumnaba utpagi thoram amasu gasigi iftar mit aduga mari lainana pangthoki thoram aduga mari lainana Sadar Bazar Jame Masjid Pauna Bazar Managing Committee ge President Muhis Alina Islam Lining Chatpa Singh Senglaba Chakhen Tha Ramjan ge matangda mari chumba wafam kaya paudam kibaga loinana hai Hauzik lamdam asida thogliba irang asina maram oiraga misimina yawbaga loinana mayum makai maina tumna chakibadagi awaba pibam amada lanjena duna lairiba si atuba matamda tangdu laitaba hanjulaktuna ingtapa lamdam ama purapo eresanu haina mahangna pongdoki ngasigi thauramsina khudam oiraga lepaki tangdu laitaba pibam masida ingba tapa ama orpo oresanu haibagi wafamsi thamjaraga yang ndakai gumba karaga thamjage ko ngasi baton to pada lingri ba paipun su Sadar Bazar Jame Masjid Pauna Bazar na ngai ba pondok seri sida ekoi mamang se hidege hona kogi lai holy Quran se kogi lepak ki achoba thawang lobi riba press print media electronic media amadi civil society organization singi maroi ba thawang lobi riba nyoi singi kun nandai si khudol tam jabani United Mothers Organization UMO na chai khudinge sajibu thada pangthoklaga lakpa piba chakau bagi thoram hauzik oiriba Manipur gi phibam masina maram oiraga pangthoklaroi haina UMO gi President M Sorojini na phongtorakle hauzik lamta thaloi shilakduna maitei chechat ki anoba chahi lakba sida yai proposal piboina lamphel da leiba UMO gi office da pangthoki ba paugi mifam amada wafam asi mahangna phongdokibani paugi mifam adu da Sorojini na hai UMO na sajibu tha khudingi leptana chatharakpa piba chakau bagi thoramado hauzik oiriba leiba ki irang asina maram oiraga piba kaya awafam da takiba amadi kaya amana thawaina pontha pikhiba adugi nungaitaba phongdokpoina pangthoklaroi ariba chahina loikiba sida thokiba misimina amadi mihan mipun kaya gi nungaitaba thodok pumba puraga chatkiba oiresanu mahana makata na hai hauzik mikhal naksilak bagal iroinana tha taramathoi helaklaba irang asigi awachai theng kauthokduna mikhal gi ka hena langbagi mami uragliba si laibak thibane Manipur kaiba yaroi haiduna miyam khupna chonsilakiba khongchangado nathaiduna selna miyam leigani haina thorakpa political party singdagi chection ba matam oire mamang thakta
पालखिबा लेंगाकसिंगना लेबाक असिदा करी करंबा थबक पाइखलमी हाइबदु मियामने हेना खंगनरबा वाफमने मिखल मतम असिदा अवाबा पुंगनमा काउथोखिदुना सेलगी लांगदा थुख्रबदि तुंगदा अवाबा पिबम कया मायोगनरकनी मरम अदुना तुंगी अफबा मणिपुर अमा ओइरकनबगीदमा हंदक पांगथोकदौरिबा मिखल यामना लुमना लौबा तंगाइफदे हाइना महाना मखा ताकी मतम अमदा अखोइना लाउखिबा खोंखिबा अखोइगी इचा कया थवाई थाखिबा अखोइगी लंखै काइबा यारोइना लाउखिबदो ngasiदी अदुगे वांगथोक मांगकपगी पोट अमखक ममी अमखक तारकपा हाइबसे मामा ओइबी अखोइगी लाइबक थीबने हाइबसी मखक अइ थमजगे अदुना मरम ओरकांदा अखोइ हंदकी लाकदोइबा इलेक्शन असिदा अखोइ वाखन मुन्ना खंदरगा खोइ कनादा पीरगा कनादा तौगा खोइ लेबाक कलकदगे हाइब पोसे खंदमीना हनिंगी खंदबसु मतम ओइरे हाइजनिंगी अखोइना हंदकपु हाइहौद्रबा अखोइना हंदकपु मुन्ना वाखन खलौद्रबा इलेक्शन हेक लोइरकपगा अखोइगी इचा इशु मयाम अमा आवाज चैथिंग नंगोइ हाइनिंगाइ लेते लाग्लिबा 19 सुबा लोक सभा मिखलगा मरी लेनना इलेक्शन कमीशन ऑफ इंडिया की गाइडलाइंस मतुंगिना कमिश्नर एक्साइज की मीटिंग मखादा थौबाल डिस्ट्रिक्ट एक्साइज के एनफोर्समेंट टीमना वांगजिंग बाजार अमदि थौबाल मेला ग्राउंड अकोइबदा लैबा होटल सिंगदा ड्राइव चथखरे ड्राइव चथबादुदा युंगौ अमसुंग युंगांग कया फगतपंगमकी फगलबा पोलम सिंगदु लोकल मार्केटा लुपा लिसिंग 39 रोमगी ओइगने हाइरी मयाई काबनी सा सिजनदुना पामदबा थौदो कया थोलखदबा अदुदगी ngaktoknabagi pandamda drive asi chathakibani miyamnasu mayai kaba chinja yonba amadi chaba tawbiganu haina district level nodal officer P Ranjitna thadorpa cherol amana phongdorakli aroibada baroiba muka hana pisari Chief Minister Bangloda miyam lakbagi video khara social media da thagalaga mikhagi kudong chabal lawna ba honarakliba si makha chathabirakanu haina Manipur ge Chief Minister Nongthombam Birena phongdokre Congress Party के manifesto दा मणिपुर थुगाइरगा तोखाइबा एडमिनिस्ट्रेशन अमा पीबा हाइना याउरिबा से मिखलगी वाफम नाथैरगा कांग्रेस ना पामलिबा से खंगदोंमिनबा मथौ ताइ हाइना CAF NPD मिनिस्टर एल सुसिंद्रोना फोंदोरकली Manipur manungda state within state theory chatnaba yaroi haina Congress na haiba ngamdriba karigino haina BJP Manipur Pradesh ki spokesperson Johnson Elangbam na hanglakli State asida tangdulaita ba amuk hanjulhanba amadi thabak phangdaba naha singya khanaba thorang ama paikhatpa haibasina mang tharaga mirep oina thorakpani haina Inner Manipur Parliamentary Constituency da BJP ki mirep oiriba Thaunauzam Basant Kumar na phongdokre amadi kanglon chumba mikhalama ohenaba panabada mahairu singna choba thodang lobo matam oire haina Manipur Youth League Mayol gi President Assam Prince na phongdorakli ngasigi onade mata asida Times of Manipur ge Manipuri Paulo Sinjare mireng tabir singbo muka hana kurumjari